ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯃꯦꯝꯕꯦꯝꯅ ꯏꯀꯣꯠꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯕ ꯆꯤꯡꯅꯨꯡ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯁꯨꯝꯆꯤꯠ ꯑꯄꯥꯏꯕꯤ ꯑꯃꯁꯨ ꯂꯩ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯑꯉꯥꯡ ꯍꯦꯛ ꯐꯥꯔꯒ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯊꯣꯡꯂꯒ ꯆꯥꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯁꯨꯛꯏ, ꯌꯥꯝꯅ ꯆꯣꯡꯉꯤ, ꯁꯥ ꯀꯩ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯆꯪꯕꯁꯨ ꯀꯤꯅꯩ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯃꯤꯔꯣꯜꯂꯣꯟꯕ ꯑꯃꯁꯨ ꯂꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤ, ꯈꯠꯁꯨ ꯌꯥꯝꯅ ꯈꯠꯅꯩ, ꯎꯅꯗ꯭ꯔꯕꯁꯨ ꯂꯩꯕ ꯉꯝꯅꯗꯦ, ꯀꯣꯏꯊꯤ ꯊꯤꯅꯩ꯫ ꯉꯁꯤꯁꯨ ꯍꯤꯡꯆꯥꯕꯤ ꯅꯥꯈꯣꯛꯇꯨꯅ ꯀꯟꯅ ꯇꯨꯝꯂꯤ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ "ꯍꯧꯒꯠꯂꯣꯗ ꯍꯤꯡꯆꯥꯕꯤ, ꯃꯇꯝꯁꯦ ꯑꯥ ꯌꯧꯔꯦꯃꯤ, ꯆꯤꯟꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦ, ꯇꯥꯕ꯭ꯔꯣ ꯍꯤꯡꯆꯥꯕꯤ?" ꯍꯤꯡꯆꯥꯕꯤꯅ "ꯑꯁ, ꯇꯨꯝꯐꯝꯒ ꯈꯪꯗꯦꯍꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ, ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ." ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ "ꯉꯔꯥꯡꯗꯩ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯆꯥꯛ ꯂꯥꯝꯃꯦꯃꯤ ꯍꯤꯡꯆꯥꯕꯤ." ꯎꯆꯦꯛ ꯈꯔ ꯂꯩꯖꯕꯁꯤꯁꯨ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯎꯝꯁꯥꯏ ꯁꯥꯏꯗꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯎꯆꯦꯛ ꯈꯔ ꯄꯥꯏꯔꯛꯑꯝꯕꯗꯨꯁꯨ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯕꯗꯅꯦ ꯑꯝꯇ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ, ꯅꯪ ꯑꯣꯏꯅ ꯑꯩꯅ ꯆꯥꯊꯣꯛꯀꯅꯤꯀꯣ ꯉꯁꯤ꯫ ꯆꯥꯎ ꯆꯥꯎ, ꯉꯝꯂꯗꯤꯅꯦ ꯅꯕꯨꯛꯇ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯈꯣꯠ ꯈꯣꯠꯇꯅ ꯂꯣꯏ ꯆꯥꯊꯣꯛꯀꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯀꯤꯔꯦꯗ ꯇꯨꯝꯗꯧꯕꯒ꯫ ꯍꯤꯡꯆꯥꯕꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯧꯗꯣꯡꯒꯤ ꯑꯉꯥꯡ ꯑꯊꯣꯡꯕ ꯈꯔ ꯂꯧꯊꯣꯛꯂꯒ ꯄꯤꯖꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ "ꯅꯝꯊꯤꯔꯦ, ꯄꯨꯝꯃꯦ ꯁꯤꯗꯤ, ꯍꯥꯎꯕ ꯌꯥꯎꯗ꯭ꯔꯦ." "ꯑꯁꯨꯛ ꯍꯥꯎꯔꯤꯁꯤꯕꯨ." "ꯅꯪꯅꯦ ꯌꯥꯝ ꯆꯤꯜꯍꯥꯎ ꯊꯤꯒꯅꯨꯀꯣ ꯍꯧꯗꯣꯡ ꯅꯪ." "ꯏꯆꯝ ꯆꯝꯖꯕ ꯉꯥ ꯁꯪꯒꯣꯝ ꯊꯛꯇꯅ ꯆꯥꯗꯨꯅ ꯂꯩꯖꯒꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯃꯤ ꯄꯤꯖꯕ ꯇꯝꯕꯤꯔꯒ ꯉꯁꯤꯗꯤ ꯑꯩꯁꯨ ꯍꯧꯗꯣꯡ ꯍꯤꯡꯆꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯀꯣ." "ꯇꯥꯅꯤꯡꯗꯦꯀꯣ, ꯀꯨꯆꯨꯗꯨꯒꯅꯦ ꯅꯀꯣꯏꯗꯨꯒ. ꯑꯩ ꯑꯉꯥꯡ ꯈꯔ ꯐꯥꯔꯨꯒꯦ, ꯌꯨꯝꯗ ꯍꯦꯟꯗꯣꯛꯑꯝꯒꯅꯨꯀꯣ, ꯅꯪꯅꯦ ꯁꯥ ꯀꯩꯅ ꯑꯃꯨꯛ ꯆꯥꯈꯤꯁꯅꯤ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯁꯨ ꯂꯥꯛꯎꯔꯣ ꯃꯇꯨꯡꯗ?" "ꯂꯥꯛꯀꯅꯨ, ꯑꯉꯥꯡ ꯀꯤꯅꯤ ꯅꯁꯛꯇꯨ ꯎꯕꯗ." "ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯅꯉꯣꯟꯗ ꯈꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯈꯪꯗꯣꯏꯕ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ." ꯍꯤꯡꯆꯥꯕꯤ ꯃꯥꯒꯤ ꯑꯄꯥꯏꯕ ꯁꯨꯝꯆꯤꯠ ꯇꯣꯡꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯏ꯫ ꯃꯥꯅ ꯄꯥꯏꯊꯣꯔꯛꯄꯗ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯂꯣꯠꯅꯩ꯫ ꯁꯨꯝ ꯄꯥꯏꯔꯛꯇꯨꯅ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯄꯥꯏꯊꯔꯛꯇꯨꯅ ꯁꯨꯝꯆꯤꯠ ꯌꯦꯞꯁꯤꯟꯗꯨꯅ ꯑꯉꯥꯡ ꯍꯥꯞꯅꯕ ꯈꯥꯎꯖꯥꯎꯗꯨꯒ ꯈꯨꯜꯗ ꯆꯪꯂꯛꯏ꯫ ꯍꯅꯨꯕꯤ ꯑꯁꯣꯟꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯕꯤ ꯁꯥꯔꯒ ꯍꯤꯡꯆꯥꯕꯤꯅ "ꯑꯉꯥꯡ ꯑꯃꯗ ꯍꯦꯛ ꯎꯗꯦꯗ, ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯌꯨꯝ ꯌꯨꯝ ꯆꯪꯗꯨꯅ ꯌꯦꯡꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ? ꯅꯍꯥ ꯄꯥꯈꯪ ꯈꯔ ꯐꯝꯂꯤꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯁꯨꯅꯤꯡꯗꯕ ꯃꯣꯏꯁꯤ ꯑꯣꯏꯅ ꯑꯃ ꯐꯥꯔꯁꯤꯔꯅꯦ? ꯊꯥꯡꯕ ꯋꯥꯅꯤꯅ ꯇꯧꯕꯅꯤꯅꯦꯍꯦ, ꯍꯥꯟꯅꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯐꯕ." ꯅꯍꯥꯁꯤꯡꯅ "ꯑꯥꯗ ꯑꯍꯜꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯁꯤꯔꯣ ꯃꯔꯨꯞꯁꯤꯡ, ꯃꯥꯁꯦ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕ ꯃꯥꯜꯂꯤꯅꯦ." ꯑꯃꯅ ꯑꯃꯨꯛ "ꯇꯟꯗ꯭ꯔꯦꯍꯦ, ꯐꯝꯃꯨ ꯑꯗꯨꯝ, ꯃꯁꯤ ꯑꯍꯜꯁꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯅꯤ, ꯌꯥꯝ ꯅꯝꯊꯤꯕꯅꯤ." ꯑꯃꯅ ꯑꯃꯨꯛ "ꯑꯩꯗꯤ ꯑꯝꯇ ꯎꯗ꯭ꯔꯤ, ꯑꯩꯈꯣꯏꯁꯦ ꯇꯟꯗꯤ ꯐꯖꯅ ꯇꯟꯕꯖꯥꯠꯅꯤ. ꯃꯔꯨꯞ, ꯐꯝꯕꯗꯩꯕꯨꯅꯦ ꯁꯨꯡꯍꯧ ꯍꯧꯒꯠꯅꯤꯡꯗꯦ, ꯑꯩꯈꯣꯏ ꯃꯥꯍꯣꯏꯗꯣ ꯆꯥꯛ ꯄꯨꯕꯤꯔꯛꯑꯗꯤ ꯐꯅꯤꯗ." ꯑꯃꯅ ꯑꯃꯨꯛ "ꯑꯗꯨꯅꯦ ꯃꯔꯨꯞ, ꯑꯩꯗꯤꯅꯦ ꯇꯟꯃꯟꯗꯅꯅꯦ ꯌꯨꯝꯗꯩ ꯁꯤꯐꯥꯎꯁꯦ ꯐꯝꯃꯒꯅꯤ ꯂꯥꯛꯏꯁꯦ, ꯍꯧꯒꯠꯄ ꯐꯥꯎ ꯇꯜꯂꯕ." ꯑꯃꯅ "ꯑꯩꯗꯤꯅꯦ ꯇꯨꯝꯂꯒꯅꯤ ꯂꯥꯛꯏꯁꯦ." "ꯑꯗꯨ ꯌꯧꯔꯗꯤꯅꯦ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦꯗ, ꯅꯊꯟꯇꯅꯦ ꯐꯝꯍꯧꯗꯅꯤꯀꯣ ꯍꯧꯖꯤꯛ." ꯍꯤꯡꯆꯥꯕꯤꯅ "ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ." ꯑꯃꯅ "ꯑꯩꯕꯨꯔꯣꯕꯣ?" ꯑꯃꯅ ꯑꯃꯨꯛ "ꯅꯪ ꯅꯠꯇꯦ, ꯁꯛ ꯐꯖꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯑꯩ ꯑꯣꯏꯗꯣꯏꯅꯦ." ꯑꯃꯅ ꯑꯃꯨꯛ "ꯅꯕꯥꯅꯤꯕꯨ ꯁꯛ ꯐꯖꯕꯁꯤꯡꯗꯗꯤ ꯑꯩꯗꯤ ꯀꯌꯥꯝ ꯐꯖꯔꯕꯅꯅꯦ?" ꯍꯤꯡꯆꯥꯕꯤꯅ ꯃꯇꯣꯝꯇ ꯈꯜꯂꯤ, "ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅꯕꯨ ꯍꯦꯟꯅ ꯐꯖꯕ ꯉꯥꯛꯇ, ꯃꯣꯏ ꯃꯔꯛꯇꯩ ꯑꯃ ꯐꯥꯔꯒ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯉꯁꯤꯗꯤ." ꯑꯃꯅ "ꯏꯕꯣ, ꯀꯩ ꯂꯩꯔꯦ? ꯏꯕꯣꯛꯅ ꯁꯛ ꯐꯖꯕꯅ ꯀꯧꯔꯤꯗꯣ ꯀꯅꯥꯗꯅꯣ ꯏꯕꯣ? ꯑꯩꯔꯣ ꯃꯣꯏꯔꯣ?" ꯍꯤꯡꯆꯥꯕꯤꯅ "ꯁꯛꯇꯤꯅꯦ ꯂꯣꯏ ꯐꯖꯩꯗ, ꯃꯒꯨꯟ ꯑꯃꯃꯝꯅꯤ. ꯏꯕꯣꯛꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ." ꯑꯃꯅ "ꯑꯕꯣ, ꯑꯩ ꯊꯤꯟꯒꯦ, ꯀꯥꯏ ꯐꯥꯎꯅꯣ?"
ꯑꯇꯩꯅ ꯅꯪ ꯑꯣꯏꯅ ꯊꯤꯜꯂꯨꯔꯣ ꯅꯪꯅꯅꯦ ꯄꯛꯀꯅꯤ ꯊꯤꯟꯕꯩꯗꯤ ꯍꯤꯡꯆꯥꯕꯤꯅ ꯑꯁꯥꯏ ꯐꯥꯎꯗꯅꯤ ꯑꯁꯤꯗ ꯀꯩ ꯂꯩꯒꯦ ꯏꯕꯣ ꯏꯁꯣꯡ ꯁꯣꯡꯗ꯭ꯔꯣ ꯁꯤꯗꯤ ꯁꯣꯡꯗꯕꯅꯤ ꯁꯤꯗꯩ ꯎꯕꯗꯅꯦ ꯁꯣꯡꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯑꯇꯩꯅ ꯁꯣꯡꯗꯕꯅꯤ ꯃꯔꯨꯞ ꯊꯤꯜꯂꯨꯔꯣ ꯍꯤꯡꯆꯥꯕꯤꯗꯨ ꯅꯍꯥ ꯑꯃꯅ ꯊꯤꯜꯂꯛꯏ ꯑꯁꯣꯡ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯔꯝꯗꯨ ꯇꯞ ꯂꯥꯎꯅ ꯄꯥꯏ ꯈꯥꯎꯗ ꯀꯤꯠ ꯂꯥꯎꯅ ꯅꯝꯁꯤꯟꯗꯨꯅ ꯅꯪꯒꯜꯗ ꯄꯣꯠꯁꯤꯜꯂꯒ ꯄꯥꯏꯈ꯭ꯔꯦ ꯁꯨꯝꯆꯤꯠꯇ ꯍꯤꯡꯆꯥꯕꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯥꯏꯔꯛꯄꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯑꯉꯥꯡ ꯀꯌꯥꯅꯣ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯄꯨꯔꯛꯂꯤꯁꯤꯕꯣ ꯃꯌꯣꯝꯁꯦ ꯆꯥꯎꯋꯦ ꯃꯤ ꯑꯃꯣꯠꯄ ꯑꯉꯥꯡꯗꯤ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯅꯠꯇꯦꯗ ꯉꯁꯤꯗꯤ ꯑꯇꯟꯕ ꯄꯥꯈꯪꯅꯤ ꯑꯁ ꯑꯇꯟꯕ ꯄꯥꯈꯪ ꯑꯃꯨꯛ ꯆꯥꯗꯣꯔꯕ ꯑꯩꯅꯒ ꯈꯔ ꯇꯟꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯍꯥꯗꯣ ꯈꯥꯎꯗꯒꯤ ꯍꯩꯗꯣꯛꯏ ꯅꯍꯥ ꯑꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯅꯍꯥꯅ ꯀꯥꯏꯗꯅꯣ ꯑꯩ ꯂꯩꯔꯤꯁꯤꯕꯣ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯗꯨꯗꯤ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯁꯤꯗ ꯂꯩꯅꯤ ꯏꯕꯨꯡꯉꯣ ꯏꯕꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯥꯏꯗ ꯄꯨꯔꯛꯏꯅꯣ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯅꯪꯗꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯆꯥꯔꯗꯕꯅꯤ ꯊꯣꯡꯂꯒ ꯍꯧꯖꯤꯛ ꯏꯕꯣ ꯐꯥꯒꯤ ꯇꯧꯕꯤꯔꯅꯨ ꯏꯕꯣꯛ ꯅꯠꯇꯦꯅꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯧꯖꯤꯛꯄꯨ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯣ ꯆꯥꯔꯝꯗꯥꯏꯁꯤꯗ ꯍꯧꯗꯣꯡꯗꯨꯅ ꯈꯨꯝꯂꯛꯏ ꯅꯍꯥꯗꯨꯅ ꯍꯧꯗꯣꯡꯅꯤ ꯋꯥ ꯉꯥꯡꯂꯤꯁꯦ ꯍꯣꯏꯃ ꯅꯍꯥꯗꯣ ꯋꯥꯟꯊꯈ꯭ꯔꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤꯒ ꯍꯤꯡꯆꯥꯕꯤꯒꯗꯨ ꯀꯟꯅ ꯅꯣꯛꯏ ꯆꯤꯅꯨꯡꯗꯣ ꯄꯨꯝꯅꯤꯜ ꯅꯤꯜꯂꯤ ꯁꯥ ꯀꯩ ꯎꯆꯦꯛ ꯋꯥꯌꯥ ꯇꯨꯃꯤꯟ ꯂꯩꯅ ꯀꯤꯕꯅ ꯅꯍꯥꯗꯣ ꯐꯖꯅ ꯃꯀꯛ ꯀꯛꯇꯨꯅ ꯊꯣꯡꯉꯤ ꯍꯅꯨꯕꯤꯗꯨꯅ ꯈꯔ ꯑꯃꯅ ꯉꯧꯔꯒ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯔꯝꯃꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯑꯁ ꯌꯥꯒ ꯅꯥꯏꯗ ꯉꯪꯅ ꯁꯥꯏꯕ ꯅꯨꯡꯉꯥꯏ ꯃꯔꯨ ꯃꯥꯡꯗꯦꯕ ꯁꯤꯗꯤꯅꯦ ꯆꯤꯛꯄꯒ ꯉꯝꯗꯦ ꯍꯤꯡꯆꯥꯕꯤꯅ ꯅꯪꯅ ꯉꯝꯗꯕꯈꯩꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯃꯇꯣꯡ ꯆꯥꯎ ꯅꯪꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯁꯦ ꯆꯥꯎꯗꯣ ꯑꯊꯣꯠꯄ ꯃꯇꯣꯡ ꯌꯧꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯃꯍꯤꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯇꯟꯕ ꯃꯤꯑꯣꯏꯕꯩꯔ ꯈꯪꯗꯦꯗ ꯁꯥꯏꯕ ꯐꯥꯎꯕꯅꯦ ꯇꯟꯁꯤꯜꯂꯛꯑꯦ ꯑꯇꯩꯗꯤ ꯇꯞꯇ ꯆꯠꯊꯣꯛꯑꯀꯥꯟꯗ ꯇꯟꯁꯤꯟꯅꯔꯛꯀꯅꯨꯗ ꯍꯧꯗꯣꯡ ꯅꯪ ꯃꯁꯤꯒꯤ ꯃꯤꯁꯦ ꯃꯔꯨꯗꯤ ꯀꯌꯥ ꯌꯥꯎꯗꯦ ꯁꯥꯏꯕꯗꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯤꯡꯆꯥꯕꯤꯒ ꯍꯧꯗꯣꯡꯒꯗꯨ ꯇꯞ ꯇꯥꯅ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯛꯄ ꯈꯨꯜꯒꯤ ꯃꯤꯈꯩ ꯑꯉꯥꯡ ꯅꯍꯥ ꯃꯥꯡꯂꯛꯄꯁꯤꯗ ꯀꯤꯕꯅ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯈꯔ ꯂꯥꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯨꯛ ꯑꯉꯥꯡ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯡꯅꯔꯦꯅꯦꯍꯦ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇꯕꯨ ꯎꯗ꯭ꯔꯦ ꯍꯨꯏ ꯐꯥꯎꯕꯅꯦ ꯏꯃꯨꯡꯗ ꯊꯝꯅꯔꯕ ꯃꯥꯜꯂꯤꯅꯦ ꯑꯩꯕꯨ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯄꯅ ꯐꯗꯣꯏꯖꯥꯠꯂꯥ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯉꯥꯡ ꯊꯤꯕꯗꯨ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯅꯍꯥ ꯃꯆꯥ ꯑꯃꯅ ꯎꯔꯤ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯀꯧꯏ ꯂꯝ ꯍꯦꯟꯃꯟꯗꯅ ꯃꯃꯥꯅ ꯁꯥꯎꯗꯨꯅ ꯌꯨꯝꯗ ꯆꯪꯍꯟꯗꯕꯅꯤ ꯇꯣꯝꯄꯣꯛꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯕꯨ ꯂꯝꯕꯤ ꯈꯪꯗꯕꯒꯤꯔ ꯀꯣꯏꯆꯠ ꯁꯥꯟꯅꯩꯁꯤꯕꯣ ꯍꯅꯨꯕꯤꯕꯨ ꯃꯥꯟꯗꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯕꯨꯠ ꯂꯥꯏꯔ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯅꯨꯡꯅ ꯊꯥꯔꯒ ꯌꯦꯡꯒꯦ ꯇꯣꯝꯄꯣꯛꯅ ꯂꯨꯝꯗꯨꯅ ꯂꯩꯇꯨꯝ ꯑꯃ ꯈꯟꯗꯨꯅ ꯊꯥꯏ ꯍꯤꯡꯆꯥꯕꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯅꯨꯃꯤꯗꯥꯡꯗ ꯉꯥꯛꯁꯪ ꯂꯪꯂꯤꯕ ꯃꯃꯤꯠꯇ ꯎꯏ ꯇꯣꯝꯄꯣꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯣꯝꯄꯣꯛꯅ ꯂꯩꯇꯨꯝ ꯊꯥꯗꯨꯅ ꯁꯨꯝꯂꯛꯅꯕꯗꯨ ꯁꯥꯎꯔꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯃꯌꯥꯗꯨ ꯍꯤꯒꯠꯇꯨꯅ ꯉꯪꯉꯤ ꯇꯣꯝꯄꯣꯛꯅ ꯏꯁ ꯃꯤ ꯅꯠꯇꯦꯅꯦ ꯚꯨꯠꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯆꯥꯕꯤꯅꯤ ꯁꯤꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯥꯏ ꯍꯥꯏꯁꯤꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯐꯥꯕ ꯑꯣꯏꯔꯝꯅꯤ ꯀꯤꯔꯦꯗ ꯃꯁꯛꯁꯤꯗꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯔꯛꯏ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯃꯨꯛ ꯁꯥꯈ꯭ꯔꯦ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯇꯣꯝꯄꯣꯛ ꯌꯥꯔꯦ ꯆꯪꯂꯛꯑꯣ ꯉꯁꯤꯒꯤꯗꯤꯅꯦ ꯅꯪ ꯆꯪꯍꯜꯂꯕꯅꯤ ꯍꯌꯦꯡꯅꯦ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯕ ꯑꯍꯤꯡꯅꯦ ꯃꯄꯥꯟꯗꯅꯦ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯣꯝꯄꯣꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯣ ꯇꯣꯝꯄꯣꯛ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯩ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯨ ꯂꯨꯝꯗꯨꯅ ꯂꯩ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯣ ꯐꯥꯔꯒꯦ ꯃꯇꯥꯒꯨꯝꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯐꯔꯦ ꯅꯪ ꯇꯥꯗ꯭ꯔꯕꯅꯤꯅꯅꯦ ꯊꯣꯡ ꯂꯣꯜꯂꯒꯦꯀꯣ ꯃꯃꯥꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯍꯤꯡꯆꯥꯕꯤ ꯐꯥꯕ ꯅꯪꯍꯧꯗꯕꯗꯨꯗ ꯇꯛꯁꯤ ꯁꯣꯜꯂꯤ ꯑꯁ ꯆꯪꯕꯅ ꯍꯦꯛ ꯍꯥꯟꯈꯤꯗ ꯃꯥꯅ ꯃꯆꯥ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯤꯗꯨꯕꯨ ꯇꯣꯝꯄꯣꯛ ꯑꯁꯦ ꯌꯨꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯑꯩ ꯇꯣꯝꯄꯣꯛꯇꯣ ꯂꯨꯝꯗꯅ ꯉꯥꯏꯈꯤꯒꯦ ꯑꯗꯨꯗꯤ ꯇꯣꯝꯄꯣꯛꯅ ꯈꯣꯡꯕꯥꯜꯁꯤꯗ ꯂꯨꯝꯗꯅ ꯂꯩꯈ꯭ꯔꯦꯅꯦ ꯃꯥꯏꯁꯦ ꯑꯩ ꯂꯨꯝꯃꯤꯔꯥ ꯏꯃꯨꯡꯒꯤ ꯃꯤ ꯂꯨꯝꯃꯤꯔꯥ ꯑꯃꯗꯤ ꯇꯧꯔꯤꯌꯦ ꯑꯣ ꯃꯤꯅ ꯍꯥꯏꯅꯩꯁꯦ ꯆꯨꯝꯃꯤꯗꯅ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯌꯦꯡꯂꯒꯦ ꯑꯩꯁꯨ ꯂꯨꯝꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤꯗꯣ
ꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯕꯕꯨꯗꯤ ꯑꯇꯩ ꯃꯐꯝꯗ ꯆꯠꯂꯒꯦꯗ ꯍꯥꯏꯅ ꯃꯥꯒꯤ ꯁꯨꯝꯆꯤꯠꯇꯨ ꯇꯣꯡꯗꯨꯅ ꯈꯨꯄꯥꯛꯅ ꯁꯦꯠ 3 ꯊꯥꯏ ꯑꯗꯨꯒ ꯄꯥꯏꯈꯤ꯫ ꯇꯣꯝꯄꯣꯛ ꯍꯤꯡꯆꯥꯕꯤꯒꯤ ꯁꯨꯝꯆꯤꯠ ꯑꯄꯥꯏꯕꯤꯗꯨ ꯎꯔꯨꯕꯗꯒꯤ ꯄꯥꯝꯕꯅ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯈ꯭ꯔꯦ ꯇꯣꯝꯄꯣꯛ꯫ ꯍꯤꯡꯆꯥꯕꯤꯅ ꯍꯦꯛ ꯄꯥꯏꯈꯤꯕꯒ ꯇꯣꯝꯄꯣꯛ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯁꯨ ꯇꯥꯟ ꯆꯥꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯃꯥꯅ "ꯅꯪ ꯉꯁꯥꯏꯒꯩ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥ? ꯇꯣꯝꯄꯣꯛ ꯅꯪꯁꯦ ꯑꯁꯨ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ?" "ꯏꯃꯥ, ꯄꯥꯕꯥ, ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯅꯆꯥꯁꯦ ꯍꯤꯡꯆꯥꯕꯤꯗꯅꯦ ꯄꯤꯖꯈ꯭ꯔꯒꯦꯅ ꯇꯧꯕꯅꯤꯃ꯫ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯍꯤꯡꯆꯥꯕꯤꯅꯣ ꯍꯥ? ꯃꯁꯤ ꯃꯅꯥꯁꯦ ꯂꯩꯒꯦꯗ꯫ ꯑꯌꯣ ꯏꯃꯥ, ꯅꯥꯏꯌꯦ." ꯇꯣꯝꯄꯣꯛꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯇꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯅ ꯍꯤꯡꯆꯥꯕꯤꯁꯨ ꯃꯤ ꯐꯪꯗꯗꯅ ꯍꯨꯏ ꯑꯃꯒ ꯁꯟꯅꯥꯎ ꯑꯃꯒ ꯐꯥꯔꯒ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯉꯪꯂꯒ ꯄꯥꯏꯔꯛꯄꯗꯨ ꯇꯥꯏ꯫ "ꯂꯥꯛꯑꯦ ꯑꯩꯒꯤ ꯃꯄꯨ ꯍꯤꯡꯆꯥꯕꯤꯁꯦ ꯃꯁꯥꯁꯦ ꯁꯣꯜꯂꯛꯂꯕꯅꯤꯅ ꯍꯥꯟꯅꯗꯧꯅ ꯐꯖꯅ ꯆꯥꯕ ꯐꯪꯗ꯭ꯔꯦ꯫ ꯉꯁꯤ ꯃꯥꯅ ꯄꯨꯔꯛꯏꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯝꯅꯗꯤ ꯐꯅꯤꯗ ꯁꯥꯏꯕ ꯅꯨꯡꯉꯥꯏꯅꯕ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯆꯥꯅꯕ ꯄꯨꯔꯛꯑꯦ." "ꯑꯩꯁꯦ ꯃꯨꯃꯟꯗꯅ ꯎꯗ꯭ꯔꯕꯣ? ꯑꯩ ꯁꯤꯗ ꯂꯩꯅꯦ." "ꯍꯣꯏꯅꯦ, ꯀꯨꯆꯨꯗꯨꯅꯅꯦ ꯃꯨꯁꯨꯛꯈꯦ ꯃꯨꯔꯗꯅ ꯑꯗꯨꯗꯤ ꯀꯥꯏ ꯎꯔꯅꯤꯒꯦ? ꯑꯩꯗꯤꯅꯦ ꯅꯪꯅ ꯂꯥꯛꯄꯁꯤ ꯎꯗ꯭ꯔꯁꯨ ꯈꯪꯉꯤ." "ꯀꯃꯥꯏꯅꯅꯣꯅꯦ? ꯃꯅꯝꯗ ꯌꯥꯝ ꯅꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯤ ꯅꯪ ꯂꯥꯛꯑꯕꯅꯤ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯠꯅꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯈꯠꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯗꯣꯡꯗꯨꯅ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯈꯥꯎꯖꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯃꯅꯨꯡꯗ ꯁꯟꯅꯥꯎ ꯑꯃꯒ ꯍꯨꯏ ꯑꯆꯧꯕ ꯑꯃꯒ ꯌꯥꯎꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯍꯨꯏ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯍꯦꯛ ꯎꯕꯒ ꯈꯥꯎꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯏ ꯉꯪꯗꯨꯅ꯫ ꯍꯧꯗꯣꯡ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ꯫ ꯍꯧꯗꯣꯡꯅ "ꯍꯣꯏꯃ ꯍꯤꯡꯆꯥꯕꯤ, ꯍꯅꯨꯕꯤ ꯅꯪꯕꯨ ꯑꯩꯁꯦ ꯍꯥꯠꯂꯒꯦꯁꯦ ꯈꯜꯂꯤꯔꯣ?" "ꯀꯟꯅ ꯆꯦꯟꯖꯧꯀꯣ, ꯍꯨꯏꯁꯤꯅꯅꯦ ꯅꯪ ꯐꯪꯈ꯭ꯔꯕꯗꯤꯅꯦ ꯑꯩꯗꯤꯅꯦ ꯅꯪ ꯑꯣꯏꯅ ꯆꯥꯔꯅꯤꯀꯣ." ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ "ꯍꯤꯡꯆꯥꯕꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨꯅꯦꯍꯦ, ꯑꯩ ꯁꯤꯕ ꯇꯥꯔꯦꯃꯦ꯫ ꯄꯨꯔꯛꯀꯦꯒꯅ ꯍꯥꯠꯂꯒ ꯄꯨꯔꯛꯄ ꯀꯩꯗꯧꯒꯦꯃꯦ ꯅꯪꯕꯣ? ꯍꯥꯠꯂꯒ ꯄꯨꯔꯛꯄꯗꯣ ꯍꯥꯎꯇꯤꯌꯦ ꯑꯗꯨꯒꯤꯅꯦ." ꯍꯨꯏ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ ꯍꯧꯗꯣꯡ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯍꯨꯏ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯂꯝꯃꯤ ꯁꯟꯅꯥꯎꯗꯨꯒ ꯄꯨꯟꯅ ꯑꯗꯨꯒ ꯆꯥꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ "ꯃꯁꯤꯒꯤ ꯍꯨꯏꯁꯤꯒ ꯃꯀꯣꯛꯁꯦ ꯄꯨꯟꯅ ꯆꯥꯒꯦ꯫ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯤꯍꯜꯂꯤ, ꯀꯌꯥꯝ ꯋꯥꯍꯜꯂꯤ, ꯃꯔꯨꯒꯅꯦ ꯑꯃꯠꯇ ꯂꯦꯝꯍꯜꯂꯣꯏ ꯈꯪꯅꯤ꯫ ꯆꯥꯎ ꯁꯦ ꯃꯀꯣꯛꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ." ꯑꯁꯨꯝꯅ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯍꯤꯡꯆꯥꯕꯤꯒꯤ ꯁꯨꯝꯆꯤꯠꯇ ꯄꯥꯝꯕꯅ ꯉꯥꯎꯗꯨꯅ ꯐꯝꯂꯤ꯫ ꯃꯃꯥꯅ "ꯇꯣꯝꯄꯣꯛ, ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯦꯗ ꯏꯆꯥꯁꯦ꯫ ꯅꯪꯕꯨ ꯉꯁꯤꯗꯤ ꯃꯤꯒ ꯐꯨꯅꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ?" "ꯅꯄꯥꯅꯅꯦ ꯍꯪꯕꯗ ꯂꯣꯏꯔꯦ ꯏꯆꯥ ꯇꯣꯝꯄꯣꯛꯇꯤ ꯃꯤ ꯈꯠꯅꯕ ꯆꯠꯈ꯭ꯔꯕꯔꯥ, ꯑꯍꯜꯁꯤꯡꯒꯤ ꯆꯩꯁꯨ ꯃꯨꯟꯕ ꯆꯠꯈ꯭ꯔꯕꯔꯥ ꯍꯪꯕꯗ ꯂꯣꯏꯔꯦꯅꯦꯍꯦ." "ꯏꯃꯥ, ꯑꯩ ꯉꯁꯤꯗꯩꯅꯦ ꯃꯤ ꯈꯠꯅꯕ ꯇꯣꯛꯑꯅꯤ." "ꯀꯩꯒꯤꯅꯣꯅꯦ ꯏꯆꯥꯕꯣ?" "ꯑꯩꯅ ꯐꯨꯗꯕ, ꯑꯩꯅ ꯉꯝꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯈꯨꯜꯁꯤꯗ, ꯑꯗꯨꯅꯅꯦ ꯑꯩ ꯕꯤꯠ ꯌꯥꯝ ꯂꯩꯇ꯭ꯔꯦ." "ꯀꯌꯥꯗꯅꯣꯅꯦꯍꯦ? ꯃꯤ ꯐꯨꯅꯗ꯭ꯔꯁꯨꯅꯦ ꯈꯨꯜꯒꯤ ꯑꯍꯟ ꯍꯟꯅꯨꯕꯁꯤꯡꯗꯣ ꯉꯥꯎꯁꯤꯟꯅꯕꯗꯤ ꯆꯠ ꯌꯥꯏꯗꯅ꯫ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯁꯤꯅ ꯍꯦꯟꯅꯅꯦ ꯏꯃꯥꯅ ꯀꯤꯈ꯭ꯔꯦ." ꯃꯄꯥꯁꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯀꯩꯗꯧꯔꯦ ꯏꯆꯥ ꯇꯣꯝꯄꯣꯛꯁꯦ ꯇꯨꯃꯤꯟꯅ ꯐꯝꯃꯗꯤ?" "ꯅꯆꯥꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯌꯦ." "ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯅꯪꯅꯕꯣ." "ꯄꯥꯕꯥ, ꯏꯃꯥ, ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅꯦ. ꯑꯗꯨꯕꯨꯅꯦ ꯊꯕꯛ ꯑꯃꯈꯛꯇꯤ ꯋꯥꯠꯂꯤ, ꯃꯗꯨ ꯍꯦꯛ ꯐꯪꯕꯒꯅꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯗꯕꯅꯤ." ꯃꯃꯥꯒ ꯃꯄꯥꯒꯅ "ꯀꯔꯤ ꯊꯕꯛ?" "ꯍꯤꯡꯆꯥꯕꯤꯒꯤꯅꯦ ꯁꯨꯝꯆꯤꯠꯇꯣ ꯃꯨꯟꯗꯣꯏ ꯋꯥꯠꯂꯤ, ꯑꯗꯨꯒꯅꯦ ꯉꯥꯎꯁꯤꯟꯅꯕ ꯇꯣꯛꯑꯗꯕꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯈꯨꯠꯁꯦ ꯄꯦꯟꯅ ꯍꯦꯛ ꯐꯨꯕ, ꯊꯣꯛꯀ ꯊꯥꯛꯀ ꯈꯔ ꯑꯗꯨꯝ ꯇꯧ, ꯈꯔ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯕ." ꯃꯄꯥꯅ "ꯅꯪꯕꯨ ꯃꯐꯝ ꯈꯪꯂꯕꯣꯅꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯐꯝꯗꯤ?" "ꯑꯗꯣ ꯈꯪꯂꯗꯤ ꯄꯥꯕ ꯑꯩ ꯉꯁꯥꯏꯅ ꯂꯧꯔꯨꯔꯅꯤ." "ꯇꯣꯝꯄꯣꯛ ꯅꯪꯉꯕꯀꯣ?" ꯇꯣꯝꯄꯣꯛ ꯌꯨꯝꯗꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ꯫ ꯃꯁꯥꯗꯣ ꯊꯥꯡ ꯃꯆꯥ ꯌꯣꯠꯁꯤꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯋꯥꯁꯨ ꯇꯥꯗꯦ꯫ ꯑꯉꯥꯡ ꯃꯥꯡꯂꯤꯕꯁꯤ ꯁꯥ ꯀꯩꯅ ꯆꯦꯟꯈꯤꯕꯅꯤ, ꯆꯥꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯕꯨ ꯌꯧꯔꯛꯂꯕꯗꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯤ ꯅꯣꯡꯃꯗꯤ ꯍꯅꯨꯕꯤ ꯑꯁꯣꯟꯕꯤ ꯁꯥꯗꯨꯅ ꯌꯨꯝ ꯆꯪꯗꯨꯅ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯤꯡꯆꯥꯕꯤꯅ "ꯑꯣ, ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ? ꯁꯣꯜꯂꯕ ꯏꯕꯣꯛꯀꯤꯅꯦ ꯆꯥꯛ ꯈꯤꯇ ꯍꯥꯞꯄꯤꯌꯨ, ꯅꯕꯣꯛꯁꯦ ꯆꯥꯗꯕꯅ ꯋꯥꯔꯦ." ꯌꯨꯝꯒꯤ ꯃꯤꯅ
ꯍꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯕꯣꯛꯁꯤꯒꯤꯅꯦ ꯆꯥꯅꯕ ꯂꯩꯔꯗꯤ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯥꯞꯄꯤꯈꯣꯅꯦ ꯍꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯊꯣꯛꯂꯛꯏ ꯀꯦꯗꯨꯅ ꯈꯣꯟꯖꯦꯜꯀꯁꯤ ꯅꯧꯊꯔꯗꯨꯅ ꯃꯥꯏꯔꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯏꯕꯣꯛ ꯃꯥꯏꯔꯦꯜꯁꯦ ꯑꯣꯏꯅ ꯍꯥꯞꯄꯒꯦꯀꯣ ꯑꯗꯣ ꯏꯕꯣꯛ ꯅꯁꯨꯕꯨ ꯃꯪꯒꯜ ꯄꯤꯕꯤꯔꯝꯃꯨ ꯍꯤꯡꯆꯥꯕꯤꯅ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯏꯃꯥꯅꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯅꯦꯍꯦ ꯍꯣꯏ 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 ꯏꯁꯨ ꯅꯨꯄꯤ ꯅꯪꯕꯨ ꯆꯍꯤ ꯀꯌꯥꯕꯨ ꯁꯨꯔꯒꯦ ꯀꯔꯤ ꯃꯪꯒꯣꯜ ꯄꯥꯝꯒꯦ ꯆꯍꯤꯕꯨꯗꯤ ꯌꯥꯝꯗ꯭ꯔꯤꯌꯦꯕꯣ 45 ꯈꯛꯇꯅꯦ ꯉꯥꯏꯔꯤꯌꯦ ꯁꯛ ꯈꯔ ꯊꯤꯕꯁꯤꯗꯅꯦ ꯂꯦꯕ ꯃꯥꯟꯕꯩ ꯋꯥꯅꯦ ꯊꯤꯗꯦꯗ ꯌꯥꯝ ꯐꯖꯩ ꯆꯍꯤꯁꯨꯅꯦ ꯌꯥꯝꯅ ꯅꯧꯔꯤꯗ ꯑꯁꯤꯒ ꯐꯥꯔꯒ ꯆꯥꯔꯨꯔꯕꯗꯤ ꯌꯥꯒꯁꯦ ꯂꯣꯏ ꯇꯦꯛꯂꯅꯤ ꯅꯤꯖꯔꯣ ꯅꯪꯒꯤ ꯃꯪꯒꯣꯜꯗꯣ ꯑꯕꯣꯛꯇ ꯅꯤꯖꯔꯣ ꯑꯗꯨꯅꯦ 이ꯕꯣꯛ ꯑꯩꯉꯣꯟꯗꯩꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯆꯍꯤꯅꯦ ꯇꯪꯈꯥꯏ ꯑꯃꯅꯦ ꯍꯜꯂꯤꯕ ꯑꯗꯣ 이ꯕꯣꯛ ꯅꯨꯄꯥ ꯑꯐꯕ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯐꯪꯖꯗꯧꯅ ꯃꯪꯒꯣꯜ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨꯕ ꯍꯤꯡꯆꯥꯕꯤꯅ ꯃꯁꯛꯁꯤꯒ ꯑꯩꯒꯤ ꯍꯧꯗꯣꯡꯗꯨ ꯐꯥꯎꯕ ꯌꯥꯔꯛꯑꯣꯏ ꯅꯪꯒꯤ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕ ꯍꯣꯏ ꯐꯪꯖꯔꯣ ꯑꯗꯣ ꯏꯁꯨ ꯅꯨꯄꯤ ꯅꯣꯏꯒꯤ ꯑꯉꯥꯡꯒꯗꯤ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯦꯗ ꯑꯕꯣꯛ ꯀꯩꯒꯤ ꯑꯉꯥꯡꯅꯣ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯑꯃꯇ ꯎꯗꯕꯁꯦ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯗꯨꯗꯤ ꯑꯕꯣꯛ ꯆꯠꯂꯦꯀꯣ ꯍꯤꯡꯆꯥꯕꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯆꯪꯉꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃꯇ ꯊꯣꯛꯂꯛꯇꯕꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯆꯔꯥ ꯍꯦꯟꯗꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯔꯣꯏꯕꯗ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯆꯪꯂꯛꯏ ꯍꯤꯡꯆꯥꯕꯤꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯆꯥꯛꯅꯤꯕ ꯂꯥꯛꯏꯌꯦ ꯑꯔꯩꯕ ꯈꯔꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯍꯥꯞꯄꯤꯌꯨ ꯑꯉꯥꯡꯅ ꯍꯥꯞꯄꯤꯔꯗꯤꯅꯦ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯕꯅꯤ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯊꯣꯛꯂꯛꯏ ꯁꯟꯊꯤ ꯁꯦꯡꯂꯨꯔꯒ ꯆꯪꯂꯛꯏ ꯃꯄꯥꯅ 이보부 ꯀꯥꯏꯗꯩꯅꯣ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯍꯣ ꯃꯃꯥ ꯆꯥꯛ ꯂꯩꯔꯗꯤꯅꯦ ꯑꯕꯣꯛꯀꯤ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯑꯔꯥꯞꯄ ꯈꯨꯜꯗꯩꯅꯦ ꯏꯆꯥꯅꯨꯄꯥ 이슈ꯒꯗꯤ ꯂꯩꯇ꯭ꯔꯣ ꯑꯣ ꯑꯕꯣꯛ 이ꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩꯌꯦ ꯇꯣꯝꯄꯣꯛ ꯀꯧꯋꯦ ꯃꯥꯗꯤꯅꯦ ꯌꯨꯝꯗ ꯀꯌꯥ ꯂꯩꯒꯟꯗꯦ ꯑꯣ ꯀꯥꯏ ꯆꯠꯈꯤꯕ 이수 ꯇꯣꯝꯄꯣꯛꯇꯤ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯃꯥ ꯊꯣꯔꯛꯏ ꯆꯥꯛꯈꯔ ꯂꯥꯗ ꯌꯣꯝꯗꯨꯅ ꯍꯣꯏ ꯏꯕꯣꯛ ꯆꯥꯛ ꯈꯔꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯕꯤꯔꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤꯅꯦ ꯌꯥꯝꯅ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯤꯡꯆꯥꯕꯤꯗꯤ ꯇꯣꯝꯄꯣꯛ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡ ꯈꯔ ꯆꯥꯎꯕ ꯅꯍꯥ ꯑꯃꯗꯤ ꯐꯪꯂꯦ ꯈꯟꯅ ꯆꯥꯛꯇꯣ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯤ ꯑꯗꯨꯒ ꯄꯔꯞ ꯊꯣꯛꯈꯤ ꯃꯃꯥꯅ ꯀꯔꯤ ꯑꯍꯜꯅꯦꯒꯦ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯗꯅ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯒ ꯆꯠꯈ꯭ꯔꯤꯃꯤ ꯃꯄꯥꯅ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯋꯥꯈꯜꯁꯨꯅꯦ ꯆꯣꯏꯔꯝꯃꯅꯤ ꯃꯥꯅ ꯂꯩꯔꯝꯕ ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯝꯊꯤ ꯃꯃꯥ ꯑꯃꯨꯛꯇ ꯇꯩꯊꯣꯛꯎ ꯁꯟꯊꯤ ꯇꯧꯔꯒ ꯉꯥꯏꯈꯣ ꯃꯃꯥ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤꯗꯨꯅ ꯃꯥꯅ ꯆꯩꯁꯨ ꯑꯣꯏꯔꯤꯗꯨꯕꯨ ꯁꯨꯝꯁꯤ ꯅꯠꯇ꯭ꯔꯣ ꯅꯥꯀꯜꯗ ꯆꯥꯎꯔꯕ ꯈꯧꯖꯥꯎ ꯑꯃꯁꯨ ꯌꯥꯎꯏ ꯃꯌꯥꯗꯨꯁꯨꯅꯦ ꯆꯧꯕꯒꯨꯝ ꯇꯧꯏ ꯏꯆꯥ ꯇꯣꯝꯄꯣꯛꯅ ꯍꯥꯏꯕꯗꯣ ꯆꯨꯝꯖꯥꯠꯂꯅꯤ ꯃꯃꯥ ꯇꯣꯝꯄꯣꯛꯇꯣ ꯊꯤꯌꯨ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯇꯣꯝꯄꯣꯛ ꯊꯤꯕ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯣꯝꯄꯣꯛ ꯊꯤꯕꯗꯨꯗ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯇꯣꯝꯄꯣꯛ ꯊꯤꯕ ꯌꯥꯎꯔꯛꯏ ꯃꯄꯥꯗꯨꯅ ꯍꯅꯨꯕꯤꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯏ ꯇꯣꯝꯄꯣꯛꯅ ꯇꯝꯂꯝꯕ ꯄꯥꯎ ꯑꯗꯨꯁꯨ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯈꯩꯗꯣ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯗꯦ ꯀꯣꯟꯅꯗꯤ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦ ꯃꯥꯅ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯃꯤ ꯑꯗꯨꯝ ꯃꯥꯡꯉꯤ ꯃꯤ ꯅꯠꯇ꯭ꯔꯒꯅ ꯁꯥ ꯁꯟ ꯃꯥꯡꯉꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯁꯨ ꯍꯤꯡꯆꯥꯕꯤꯁꯨ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯏꯁꯩ ꯍꯧꯅ ꯁꯛꯂꯤ ꯆꯤꯡꯌꯥ ꯑꯃꯗ ꯍꯤꯡꯆꯥꯕꯤꯅ ꯄꯥꯏꯔꯛꯄ ꯎꯅꯕ ꯍꯥꯏꯗꯅ ꯍꯤꯡꯆꯥꯕꯤꯁꯨ ꯇꯣꯝꯄꯣꯛꯀꯤ ꯏꯁꯩꯒꯤ ꯃꯈꯣꯜ ꯇꯥꯕꯅ ꯊꯤꯗꯨꯅ ꯂꯥꯛꯏ ꯇꯥꯏꯕꯪ ꯃꯤ ꯑꯇꯩꯅꯗꯤ ꯇꯣꯝꯄꯣꯛꯅ ꯑꯔꯥꯞꯄ ꯆꯤꯡꯌꯥꯗ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯨ ꯇꯥꯏꯔꯝꯗꯦ ꯍꯤꯡꯆꯥꯕꯤꯅ ꯈꯣꯟꯗꯥꯁꯤꯒ ꯁꯛꯂꯕ ꯏꯁꯩꯁꯤꯅ ꯍꯤꯡꯆꯥꯕꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩꯕꯨ ꯐꯥꯕꯤꯔꯣ ꯑꯩꯕꯨ ꯆꯥꯕꯤꯔꯣ ꯍꯤꯡꯆꯥꯕꯤ ꯅꯝꯊꯤꯕꯤ ꯌꯥꯆꯧꯕꯤ ꯀꯥꯏꯅꯒ ꯀꯔꯤꯅꯣ ꯃꯥꯅ ꯂꯥꯎꯔꯒ ꯁꯛꯂꯤꯁꯤꯕꯣ ꯃꯥꯏꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯃꯔꯝꯗꯒ ꯂꯣꯏ ꯈꯪꯂꯕ ꯖꯥꯠꯂꯅꯤꯍꯦ ꯈꯪꯂꯝꯃꯣꯏꯗ ꯈꯪꯂꯒꯕꯨ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯗꯅ ꯂꯩꯒꯗ꯭ꯔꯥ ꯇꯣꯝꯄꯣꯛꯅ ꯂꯥꯛꯇꯦꯗ ꯃꯗꯨ ꯍꯤꯡꯆꯥꯕꯤꯗꯣ ꯊꯣꯡꯒꯤ ꯀꯧꯔꯁꯨꯅꯦ ꯂꯥꯛꯇꯦꯕꯁꯦ ꯕꯨꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯈꯨꯜꯒꯤ ꯃꯤꯈꯩꯗꯨꯒ ꯁꯨꯝ ꯊꯤꯔꯛꯄꯅ ꯇꯣꯝꯄꯣꯛꯀꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯤꯁꯤꯡꯗꯣ ꯇꯣꯝꯄꯣꯛ ꯇꯝꯅ ꯀꯟꯅ ꯆꯠꯂꯝꯃꯤ ꯃꯣꯏ ꯃꯌꯥꯝ ꯂꯥꯞꯅ ꯂꯥꯛꯄꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ ꯀꯩꯅꯣ ꯑꯩꯁꯦ ꯃꯣꯏꯅ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯑꯁꯨꯛ ꯌꯥꯝꯕ ꯆꯍꯤꯁꯦ ꯀꯅꯥꯃꯠꯇꯅ
ꯑꯩ ꯁꯤꯡ ꯆꯥꯕꯤꯅꯤ ꯈꯪꯗꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛꯇꯤ ꯈꯪꯈ꯭ꯔꯦꯅꯦꯍꯦ ꯈꯪꯂꯕꯅꯤꯗ ꯀꯔꯤꯒꯤ ꯍꯅꯨꯕꯤ ꯁꯥꯔꯒ ꯂꯩꯗꯣꯏꯅꯣ ꯇꯣꯝꯄꯣꯛ ꯑꯁꯦ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒꯅꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯂꯒꯦꯗ ꯇꯣꯝꯄꯣꯛꯅ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤꯅ ꯍꯤꯡꯆꯥꯕꯤ ꯀꯧꯔꯒ ꯑꯩꯈꯣꯏ ꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯨꯞꯇꯅ ꯂꯥꯛꯏꯁꯤꯅ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯆꯦꯜꯂꯛꯏꯁꯤꯕꯣ ꯑꯣ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯂꯦꯗꯅ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯍꯅꯨꯕꯤ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯁꯤꯕꯣ ꯍꯅꯨꯕꯤꯁꯦ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ ꯄꯥꯏꯈꯠꯈ꯭ꯔꯦꯅꯦꯍꯦ ꯃꯥꯒꯤ ꯆꯩꯁꯨꯁꯦ ꯇꯣꯡꯂꯒ ꯀꯟꯅ ꯇꯥꯅꯧꯅꯦꯍꯦ ꯇꯣꯝꯄꯣꯛ ꯆꯦꯜꯂꯣ ꯇꯣꯝꯄꯣꯛꯅ ꯐꯥꯔꯣ ꯍꯅꯨꯕꯤ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯤꯡꯆꯥꯕꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯥꯔꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯈꯨꯠ ꯇꯤꯡꯊꯣꯔꯛꯏꯁꯤꯅ ꯐꯥꯔꯒꯦꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯣꯝꯄꯣꯛ ꯐꯥꯔꯒ ꯈꯧꯖꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯪꯂꯒ ꯄꯥꯏꯈ꯭ꯔꯦ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯞꯇꯨꯅ ꯇꯥꯅꯩ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯃꯒ ꯄꯥꯎ ꯇꯝꯅꯔꯝꯃꯤ ꯑꯉꯥꯡ ꯐꯥꯕ ꯃꯤ ꯆꯥꯕ ꯍꯤꯡꯆꯥꯕꯤ ꯂꯩꯔꯦ ꯑꯉꯥꯡ ꯐꯥꯖꯤꯜꯂꯨ ꯃꯤ ꯊꯣꯛꯅꯒꯅꯨ ꯍꯥꯏꯅ ꯑꯍꯜꯈꯩꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯃꯩꯕꯨꯟ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯀꯤꯕ ꯀꯥꯡꯕꯨꯅ ꯌꯨꯝꯗ ꯊꯣꯛꯅꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤꯅ ꯇꯣꯝꯄꯣꯛ ꯄꯨꯔꯒ ꯄꯥꯏꯁꯤꯜꯂꯛꯂꯦ ꯃꯌꯨꯝ ꯆꯤꯡꯅꯨꯡꯗ ꯇꯣꯝꯄꯣꯛꯅ ꯈꯧꯖꯥꯎꯗꯣ ꯃꯥꯒꯤ ꯊꯥꯡ ꯃꯆꯥꯗꯨꯅ ꯈꯔ ꯁꯦꯒꯥꯏꯗꯨꯅ ꯌꯦꯡꯂꯤ ꯍꯤꯡꯆꯥꯕꯤꯒꯤ ꯀꯣꯅꯨꯡ ꯃꯥꯟꯕ ꯐꯖꯔꯕ ꯌꯨꯝꯗꯣ ꯇꯣꯝꯄꯣꯛꯅ ꯎꯕꯒ ꯉꯥꯎꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯑꯁ ꯈꯨꯐꯖꯁꯦ ꯌꯨꯝꯁꯤꯁꯨ ꯑꯩ ꯑꯣꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯅꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯍꯤꯡꯆꯥꯕꯤꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯍꯤꯡꯆꯥꯕꯤꯅ ꯉꯁꯤꯗꯤ ꯃꯔꯨꯒ ꯑꯝꯇ ꯂꯦꯝꯍꯜꯂꯣꯏ ꯑꯉꯥꯡꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯆꯥꯎꯔꯦ ꯄꯥꯈꯪ ꯐꯥꯔꯦ ꯏꯒꯅꯦ ꯃꯔꯤꯛ ꯑꯝꯇ ꯃꯥꯡꯍꯟꯗꯕꯤꯗ ꯊꯛꯀꯦ ꯈꯪꯅꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯂꯥꯛꯑꯦ ꯑꯩꯗꯤꯅꯦ ꯃꯪꯍꯥꯒ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯍꯤꯡꯆꯥꯕꯤꯁꯦ ꯇꯥꯏꯕꯪ ꯃꯤꯈꯩꯅ ꯐꯥꯔꯒ ꯍꯥꯠꯂꯝꯃꯗ꯭ꯔꯅ ꯈꯜꯂꯨꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯣꯝꯄꯣꯛ ꯌꯥꯎꯕ ꯈꯧꯖꯥꯎ ꯑꯗꯨ ꯌꯨꯝꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄꯨꯞ ꯂꯥꯎꯅ ꯊꯥꯗꯩ ꯍꯤꯡꯆꯥꯕꯤꯅ ꯑꯁ ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯗ ꯑꯩꯅꯦ ꯒꯨꯍꯥꯗ ꯑꯝꯇ ꯂꯨꯞꯊꯣꯛꯎꯒꯦ ꯑꯗꯨꯒꯅꯦ ꯐꯖꯅ ꯑꯩ ꯊꯣꯡꯂꯛꯑꯒꯦ ꯑꯗꯣ ꯈꯥꯎꯗꯣ ꯍꯥꯡꯗꯣꯛꯀꯅꯨꯀꯣ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯃꯤꯅꯦ ꯍꯥꯎꯔꯗꯕꯅꯤ ꯉꯁꯤꯗꯤꯅꯦ ꯐꯖꯅ ꯆꯥꯁꯤ ꯌꯥꯝꯅ ꯊꯣꯡꯗꯕꯤꯗꯅꯦ ꯆꯥꯁꯤ ꯏꯒꯅꯦ ꯈꯔ ꯆꯪꯍꯜꯂꯒꯅꯦ ꯆꯥꯁꯤ ꯉꯥꯏꯔꯝꯃꯨꯀꯣ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯁꯨꯝꯁꯤ ꯑꯄꯥꯏꯕꯤꯗꯨ ꯎꯈꯣꯡ ꯑꯃꯗ ꯌꯥꯟꯁꯤꯜꯂꯝꯃꯤ ꯇꯣꯝꯄꯣꯛꯇꯤ ꯑꯍꯧꯕꯗꯒꯤ ꯂꯣꯏꯅ ꯎꯔꯤ ꯍꯧꯗꯣꯡꯗꯤ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯤꯗꯨ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯧꯗꯣꯡꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯍꯥꯟꯕꯗꯗꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯁꯨꯕꯩ ꯈꯜꯂꯝꯃꯤ ꯀꯣꯟꯅꯗꯤ ꯍꯧꯗꯣꯡ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛꯏ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯑꯩꯕꯨ ꯈꯥꯎꯁꯤꯕꯨ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯌꯦꯡꯂꯒꯦꯗ ꯍꯧꯗꯣꯡ ꯃꯥꯟꯕ꯭ꯔꯥꯗꯣ ꯍꯣꯏ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅꯕ ꯑꯩꯗꯤꯅꯦ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯈꯔ ꯊꯥꯖꯗꯅ ꯆꯍꯤ ꯀꯌꯥ ꯂꯩꯃꯤꯟꯅꯍꯧꯔꯤꯁꯦ ꯃꯥ ꯈꯛꯇꯅꯤ ꯑꯇꯩꯗꯤꯅꯦ ꯁꯤꯈ꯭ꯔꯦ ꯂꯣꯏꯅ ꯍꯤꯡꯍꯧꯕ ꯈꯔꯗꯤꯅꯦ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯃꯥꯏ ꯊꯣꯛꯄ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯈꯥꯎꯗ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯃꯀꯣꯛ ꯊꯤꯡꯖꯤꯜꯂꯒ ꯌꯦꯡꯂꯨꯏ ꯇꯣꯝꯄꯣꯛꯅ ꯍꯧꯗꯣꯡꯗꯨꯒꯤ ꯃꯌꯥꯗꯣ ꯊꯥꯡ ꯁꯨꯔꯤꯗꯨꯅ ꯆꯣꯠ ꯂꯥꯎꯅ ꯊꯤꯜꯂꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯂꯥꯎꯔꯒ ꯐꯩꯅ ꯆꯦꯟꯈꯤ ꯇꯥꯟꯖꯥꯗ ꯇꯣꯝꯄꯣꯛ ꯊꯣꯛꯂꯛꯏ ꯈꯥꯎꯗꯒꯤ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯈꯔ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯍꯧꯗꯣꯡ ꯑꯗꯣ ꯃꯌꯥꯗ ꯏ ꯇꯞ ꯇꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯀꯤꯅ ꯂꯨꯝꯂꯒ ꯂꯩ ꯇꯣꯝꯄꯣꯛꯅ ꯁꯨꯝꯆꯤꯠ ꯑꯄꯥꯏꯕꯤ ꯑꯗꯨ ꯐꯝꯃꯗ ꯂꯣꯠꯁꯤꯜꯂꯤ ꯍꯤꯡꯆꯥꯕꯤ ꯒꯨꯍꯥꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯥꯔꯛꯏ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯣꯝꯄꯣꯛ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯃꯔꯝꯗ ꯍꯥꯏꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯗꯤ ꯃꯥꯒꯤ ꯃꯔꯣꯜꯗꯨ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯑꯣ ꯍꯤꯡꯆꯥꯕꯤ ꯅꯪꯒꯤ ꯃꯇꯝ ꯁꯨꯔꯦꯗꯅ ꯈꯅꯥꯎꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯁꯤꯗꯣꯔꯕ ꯈꯪꯗ꯭ꯔꯦ ꯏ ꯑꯣꯗꯅ ꯀꯔꯤꯅꯣ ꯍꯧꯗꯣꯡ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯅꯆꯤꯟꯗꯨꯅꯅꯦ ꯀꯔꯤ ꯆꯥꯔꯨꯔꯦ ꯏ ꯉꯥꯛꯇ ꯅꯪ ꯃꯤꯁꯦ ꯆꯥꯕ ꯍꯧꯔꯕꯣ ꯍꯥ ꯍꯤꯡꯆꯥꯕꯤ ꯑꯩ ꯀꯩꯝ ꯆꯥꯗꯤꯌꯦ ꯅꯪꯒꯤ ꯃꯇꯨꯡꯗ ꯃꯤꯗꯣ ꯂꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯁ ꯑꯩꯒꯤ ꯏꯁꯤꯁꯨ ꯂꯦꯞꯇꯦ ꯆꯥꯔꯤꯗꯣ ꯍꯥꯟꯅ ꯐꯖꯅ ꯆꯥꯔꯒꯅꯦ ꯌꯣꯠꯁꯤꯜꯂꯤꯅꯦ ꯍꯧꯗꯣꯡ ꯅꯪꯕꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯩꯅꯣ ꯐꯖꯅ ꯍꯥꯏꯌꯨ ꯑꯩꯅꯦ ꯁꯠ ꯊꯣꯡꯂꯛꯀꯦꯀꯣ ꯅꯪ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯅꯪꯁꯨꯅꯦ ꯄꯨꯟꯅ ꯊꯣꯡꯁꯅꯤ ꯇꯣꯝꯄꯣꯛꯅ ꯑꯩꯕꯨ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯂꯁꯤꯔꯅꯦ ꯁꯤꯔꯣꯏꯅꯦ ꯌꯥꯝ ꯀꯜꯂꯤꯅꯦ ꯑꯩꯒꯤ ꯊꯥꯡ ꯃꯆꯥꯁꯤꯅꯗꯤ ꯀꯥꯟꯅꯔꯣꯏ ꯀꯃꯥꯏ ꯍꯥꯠꯀꯅꯤ ꯑꯗꯨꯗꯤ ꯃꯁꯝ ꯃꯌꯥꯝꯁꯤꯅ ꯃꯉꯛꯅ ꯀꯥꯏ ꯂꯩꯔꯤꯅꯣ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ ꯍꯤꯡꯆꯥꯕꯤꯅ
ꯊꯦꯡꯈ꯭ꯔꯅꯤ ꯃꯤꯁꯤ ꯈꯥꯎꯗꯩ ꯂꯧꯊꯣꯛꯂꯒꯅꯤ ꯁꯦꯝꯂꯒꯦ ꯃꯇꯨꯝꯅꯤ ꯆꯥꯎꯅ ꯆꯥꯎꯅ ꯀꯛꯀꯦ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯈꯨꯅꯤꯡ ꯃꯊꯛꯀꯤ ꯃꯔꯤꯁꯦ ꯊꯥꯡ ꯃꯆꯥꯁꯤꯅ ꯂꯦꯜꯂꯒꯦ ꯍꯤꯡꯆꯥꯕꯤꯅ ꯈꯥꯎꯗꯣ ꯍꯥꯡꯒꯦꯅ ꯄꯥꯛꯊꯔꯤꯉꯩꯗ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯊꯧꯔꯕ ꯊꯥꯡ ꯃꯆꯥꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯅꯤꯡ ꯃꯊꯛꯀꯤ ꯃꯔꯤꯗꯣ ꯆꯣꯞ ꯂꯥꯎꯅ ꯊꯤꯜꯂꯒ ꯐꯠ ꯂꯥꯎꯅ ꯂꯦꯜꯂꯤ ꯍꯤꯡꯆꯥꯕꯤ ꯑꯥ ꯍꯥꯏꯅ ꯂꯥꯎꯏ ꯇꯣꯝꯄꯣꯛꯅ ꯃꯈꯣꯡ ꯑꯃꯗꯨ ꯑꯃꯨꯛ ꯆꯣꯞ ꯆꯣꯞ ꯂꯥꯎꯅ ꯊꯤꯜꯂꯒ ꯂꯦꯜꯂꯤ ꯍꯤꯡꯆꯥꯕꯤ ꯅꯥꯃꯟꯕꯅ ꯇꯣꯝꯄꯣꯛꯇ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯂꯥꯛꯇꯅ ꯂꯪꯉꯤ ꯍꯤꯡꯆꯥꯕꯤꯗꯣ ꯇꯣꯝꯄꯣꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯉꯝꯗꯗꯅ ꯗꯣꯝ ꯂꯥꯎꯅ ꯇꯨꯏ ꯏꯅꯁꯨ ꯂꯣꯏꯔꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯏ ꯂꯦꯞꯇꯅ ꯇꯥꯕꯅ ꯈꯞ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯅ ꯍꯦ ꯑꯉꯥꯡ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯥꯎꯁꯤꯗꯩ ꯊꯣꯛꯂꯛꯏꯕ ꯍꯥ ꯏꯌꯥ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯅꯪ ꯑꯩꯅ ꯈꯥꯎꯁꯦ ꯍꯥꯡꯒꯅꯨ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ ꯈꯣꯡꯁꯦ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦꯅꯦꯍꯦ ꯇꯣꯝꯄꯣꯛꯅ ꯍꯦ ꯍꯤꯡꯆꯥꯕꯤ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯅꯪ ngasi sirabani yumse aigi oirani nange apaiba sumjittusu aigi oirani aina pamkiba ningkiba amata aigi oidna tokte haibase khangaba hingchabina kari aigi sumsi apaibidi kalai kalai laikre tompokna ai tungda ki se udro adu nange masakse ki di ki he nang halagane lewak miyamda utoin aina hingchabi satpa ngamdana turaga dum laikre ngangduna topone hingchabi bu mi sembai charaba sanglaba thanga du laurami adu hingchabi gi manak tam changlai hingchabina tompok ai wat kanu nang de ngang oiri phatti thangno thamo aine nangi snai lupa mayam mapige nangi charo churo phawba lengpana nungaina hingba ngamgadaba sanha myam bige ko abong ni tompok masi hingchabi se ai gi minga khangamini he hingchabi ai se ngang na trabani ne chahi 15 surabani haima chahi 15 se angang ni angang hingchabi I thongman bana masa pumba sontharakle tompokna phare adudi aina wu hala loge se thangse thamle sana dogai lege ai adu puraga chakrage nang sune ai bo mona thirakanu ko yabra du de ya yumasi gine makhai thang thang ba amu machugi thongjaw adigi manung dane surung ama leramgani madagi manung dane sana lupa hiramani mukta mayam ama leibani madune nangi oijaro ko ai bu hat kanu nang na hari wase ai thasade thangse amuk paire ko ai se tompok ni tompok ima ipa na phawa lakna phana ba ngamdaba tompok ni tompok ne hingchabi ado manga kaktuna hatlami hingchabi sibaga hodong ambe budu sirami hingchabi gi ngakto tompok na paidena sumsita tongdena koi pai pai na harawo phangdoklami hingchabi sirep khanglabada sa kai uche oya kayana paiduna khongduna harawo phangdoklami adugo tompok pasu sa kai uche oya singduna koknoina khorumlami tompok na hingchabi gi masa makok amadi haudong do puraga paithorakle ado khonja kayada yenghalami khul khul degi laknatuna hingchabi du yengnarami siraba matungda mage charba maya charba mit ani sanglaba khojil khuya adu ubada mi khodi makinarami tompok ne hingchabi gi mkokto wangle upambi amagi matonda thelami haudong aduga masaduna mai tharami tompok khul khul gi khodengi misingna harauna thakalami thongna phaba tompok haina tompok na hingchabi gi yum sana lupa apai be somchi singdo magi oirami aduga sana lupa singdo khar lauthoktuna khol le kai de yenduna ningthong amagumna nungaina ma paga lekhirami